आकाशवाणी इम्फाल मोरांथेबे बिना पाव पाजरी अहानबदा मरु इबा पाव मुख्यमंत्री नोंथोमन बिरेन हंगासी राज्य से चाखोट थौरांगी स्कीम क्या हौदोख्रे मुख्यमंत्री नोंथोमन बिरेन हाइरी तुरेल खोंग यावना तुरेल मपानदा आइन कायना लम खोपचिनबसिंग तकथोकपा हौरे बिहार की सदन जिला हु चेनब यू थकलुबदगी सिगिबा मीगी मसिंग 53 सुख्रे अमसुंग फ्रांस अमसुंग अर्जेंटीना फीफा वर्ल्ड कप की फाइनल थेंगनरगनी फाइनल था 19 सानरगनी मुख्यमंत्री नोंथोमन बिरेन हंगासी राज्य से चाखोट थौरांगी स्कीम क्या हौदोख्रे मुख्यमंत्री की सेक्रेटरी पांगथोकपा थौरम अमदा राज्य से चिंगी तोंगान तोंगानबा मफमसिंगदा पोपी पांबी थाबा अमसुंग मफम होंग होंगदुना चथरिबा लउ पथाप असिगी महुत्ता पाइखटकदबा अल्टरनेट फार्मिंग सिस्टम हौदोख्रे थौरम असिगा मरी लेनना निंगथम थागी मही मरोंग थाननबा मरु मरांगसिंग अमसुंग खुचु खोलाइना चिंगबसु चिंगी जिला सिंगी लुचिंगबसिंगदा ngasi यंथोख्रे मदुगी तुंगदा मुख्यमंत्रीना इम्फाल ईस्टकी वांखैया स्कूलदा चीफ मिनिस्टर्स मेंस्ट्रुअल हाइजीन स्कीम अमसुंग चीफ मिनिस्टर की मिट की लाइंग स्कीम न चिंगबा हौदोखी ngasi नमित युंगबा मतुंगदा बिष्णुपुर जिला की ओइनाम सगोल कांगजेबुंगदा मुख्यमंत्रीना देसी काउ मेला हौदोकनी मुख्यमंत्री नोंथोमन बिरेन हाइरी तुरेल खोंग अमदी तुरेल मपानदा आइन कायना लम खोपचिंदुना युम कई दुकान यावना सागतलिबा मकल खुदिंगमकी स्ट्रक्चर सिंग तकतोकपगी थबक हौरे सोशल मीडिया दा थागतपा वारोल अमदा मुख्यमंत्री हाई इम्फाल तुरेल की खोंग अमदी तोरबानदा हेंगांग मखा लेकाइदगी मोंगजम फावबगी मनुंगदा साजिलंबा स्ट्रक्चर सिंग ngarang JCB सिजिनदुना तखाइबा हौख्रे हेंगांगी SDC अमसुंग हेंगांग पुलिस स्टेशन की कांगबुना आइन कायना साजिलंबसिंग अदु तखाइबगी थबक चथकी मदुदा चौराकना स्ट्रक्चर 30 रोम तखाइकी मुख्यमंत्री हाई राज्य से मफम कयादा तुरेल खोंग यावना सरकार की लमदा आइन यादब मौंगदा खोपचिंदुना साजिलिबा स्ट्रक्चर खुदिंगमक मथंग मथंग तखाइबा हौरगनी मणिपुर हौकिबा मतम खरा असिदा नौना कोविड पॉजिटिव ओइबगी पाव लेरुद्रबा मतुंगदा ngarang nauna miyoi ani positive oiba thengnaki machi tharaga hojik phawbada positive oikiba apunba maching lakh ama lising 38,912 sure hojik active case ahum leiri मेघालय की MLA मरी न्यू दिल्ली दा लेबा BJP हेडक्वार्टर्स ता पांगथोकपा थौरम अमदा दोल असिदा यावख्रे MLA सिंग अदु NPP की अनि TMC की अमा अमसुंग अतोपा अमनी ngarang पांगथोकपा तरान ओपकी थौरमदुदा आसाम की मुख्यमंत्री हिमंत बिस्वा शर्मा अमसुंग दोल की मकोक थोंबा लुचिंगबा कया यावखी थौरमदुदा वा ngangbada हिमंत बिस्वा शर्मा हाई MLA सिंग असिना BJP दा यावरलिबा असि प्रधानमंत्री नरेंद्र मोदी की आसानबा मियंग असिबु थाजबदगी यावरकपनी राजनीति की लमदा खंग हैदबा MLA सिंग असिगी हैथोई सिंथोइबा कया अदु मथंग चहिदा पांगथोकदौरिबा राज्य विधानसभा मिखलदा दोलगी मपांगल कनखतहनबदा चावना मतेंग ओइरगनी मेघालय सरकारना एपोलो टेली हेल्थ फाउंडेशन का ngarang कैंसर केयर एग्रीमेंट अमा सही तौनख्रे मुख्यमंत्री कोनराड के संगमाना हाई अना लायंगी लमदा राज्य सिना कोदोंग चादबा कया थेंगनरिबा दु येंगलगा राज्य सिगी ओइना कैंसर नाबगी चांग वांखलकलिबा असि हंथहनबगी दमक एग्रीमेंट असि सही तौनबनी मुख्यमंत्री हाई थौरांग असि पाइखटलबदी राज्य सिगी ओइना कैंसर लेना लायंगदा कोदोंग चादब लेरिबदु कोअनबा ngamlagani गुवाहाटी ढाका एयर सर्विस अमहना हवन्नबा बांग्लादेश की विदेश मंत्री AK अब्दुल मोमेन हाइरी मान हाई गुवाहाटी दगी सिलेट फावबा एरोप्लेन पाइथोक पाइसिन तौबा अदुगा सिलचर दगी सिलेट फावबा डायरेक्ट बस सर्विस लेबसिना मियांगी चतोक चसिनदा हेना खोदोंग चाबा पीबदा नतना अवांग नोंपो लमदंगा बांग्लादेश का लेनरिबा मरी हेना चेसिलहनबा ngamlagani मान हाई भारत बांग्लादेश की मरक्ता लेनबा मियांगी मरी हेना फगलहलबा मतमदता लमदम असोंगी ललोन इतिकी थबकसु हेना खुमांग यांगसिनबगा लोइनना सेल थोंगी लमदा अवनबा पुरकपा ngamgani ताबीरिबा पावचा कसबानी इम्फालदगिनी बिहार की सदन जिला हु चेनब यू थकलुबदगी सिखिबा मीगी मसिंग 53 सुख्रे पाव असिना हाई पोयान यावरबा हु चेनब यू अदु थकलुबदगी मासराक ब्लॉक ता यामलदा मियोई कोलुमदई सिखरे जिला असिगी इस्वापुर अमनूर अमसुंग मारहौरा लमदमदा पुन्ना मियोई 13 अमसु लेखिदरे तोंगान तोंगानबा हॉस्पिटल सिंगदा मियोई 12 लायंबगी थबक चथरी मदुगी मनुंगदा मियोई 8 फिबम लुना लेरी हाइरी लेखिदब इमुंग मनुंगी मियोई सिंगना फोंगदोरकपदा थकलुरिबा यू अदु सादा यांखै पोयान यावरबा यूनी हाइरी सदन जिला की डिस्ट्रिक्ट मजिस्ट्रेट राजेश मिशन मिन्ना आकाशवाणी दा हाई
ꯄꯣꯠꯌꯥꯟ ꯌꯥꯎꯔꯕ ꯌꯨ ꯌꯣꯟꯕꯁꯤꯡ ꯑꯗꯨ ꯐꯥꯒꯠꯂꯤ ꯑꯃꯁꯨꯡ ꯃꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯊꯤꯕꯒꯤ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ ꯁꯤꯔꯤ ꯃꯤꯟꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯤꯑꯣꯏ 30 ꯐꯥꯒꯠꯇꯨꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯤ ꯔꯥꯁꯇ꯭ꯔꯄति ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯍꯥꯏꯔꯤ ꯏꯅꯔꯖꯤ ꯌꯣꯛꯁꯤꯟꯗꯨꯅ ꯊꯝꯕꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯃꯁꯨꯡ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯅ ꯁꯤꯡꯅꯔꯛꯂꯤꯕꯁꯤꯡ ꯊꯦꯡꯅꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯄ ꯅꯦꯁꯅꯦꯜ ꯏꯅꯔꯖꯤ ꯀꯟꯖꯔꯕꯦꯁꯟ ꯗꯦ ꯊꯧꯔꯝꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯔꯥꯁꯇ꯭ꯔꯄतिꯅ ꯍꯥꯏ ꯚꯥꯔꯠꯅ ꯂꯝ ꯀꯌꯥꯗꯒꯤ ꯃꯩꯈꯨ ꯊꯥꯗꯣꯛꯄ ꯑꯁꯤ ꯄꯥꯔ ꯀꯦꯄꯤꯇꯥꯗ ꯌꯦꯡꯅꯔꯕꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯩꯈꯨ ꯊꯥꯗꯣꯛꯄꯒꯤ ꯆꯥꯡꯗꯒꯤ ꯍꯟꯊꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯚꯥꯔꯠꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯀꯟꯅꯅꯕ ꯂꯧꯈꯠꯂꯤꯕ ꯊꯕꯛꯁꯤꯡꯒꯤ ꯀꯥꯟꯅꯕ ꯐꯪꯕ ꯍꯧꯔꯦ ꯆꯥꯎꯈꯠ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯁꯤꯟꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯈꯜꯁꯨ ꯀꯥꯏꯗꯅ ꯆꯥꯡ ꯃꯥꯟꯅꯅ ꯊꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯊꯧꯔꯝꯗꯨꯗ ꯋꯥ ꯉꯥꯡꯕꯗ ꯄꯥꯋꯔ ꯃꯟꯇ꯭ꯔꯤ R.K. ꯁꯤꯡꯅ ꯍꯥꯏ ꯚꯥꯔꯠꯅ ꯀꯥꯔꯕꯣꯟ ꯏꯃꯤꯁꯟꯒꯤ ꯇꯥꯔꯒꯦꯠ ꯍꯥꯟꯅ ꯂꯦꯞꯈꯤꯕ ꯃꯇꯝꯗꯨꯗꯒꯤ ꯉꯟꯈꯠꯅ ꯍꯟꯊꯍꯟꯕ ꯉꯝꯂꯒꯅꯤ ꯃꯥꯅ ꯍꯥꯏ ꯁꯪꯁꯠꯇ ꯏꯅꯔꯖꯤ ꯀꯟꯖꯔꯕꯦꯁꯟ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜ 2022 ꯄꯥꯁ ꯇꯧꯈꯤꯕ ꯑꯁꯤꯅ ꯔꯤꯅ꯭ꯌꯨꯑꯦꯕꯜ ꯏꯅꯔꯖꯤ ꯁꯤꯖꯤꯟꯅꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏꯔꯤ ꯚꯥꯁꯨꯗꯦꯕ ꯀꯨꯇꯨꯝꯕꯀꯝꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯂꯦꯝ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯏꯊꯤꯜ ꯄꯤꯔꯤ ꯑꯍꯃꯦꯗꯥꯕꯥꯗꯇ ꯄꯥꯡꯊꯣꯛꯄ ꯄ꯭ꯔꯃꯨꯈ ꯁ꯭ꯋꯥꯃꯤ ꯃꯍꯥꯔꯥꯖ ꯁꯇꯥꯞꯇꯤ ꯃꯍꯣꯠꯁꯕ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯋꯥ ꯉꯥꯡꯕꯗ ꯁ꯭ꯔꯤ ꯃꯣꯗꯤꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯖꯔꯤꯕ ꯀꯂꯥ ꯁꯪꯁꯀ꯭ꯔꯤꯇꯤ ꯆꯠꯅ ꯂꯣꯟꯆꯠ ꯑꯃꯁꯨꯡ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯂꯣꯏꯕ ꯅꯥꯏꯕ ꯅꯠꯇꯦ ꯃꯥꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯖꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯍꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯚꯥꯁꯨꯗꯦꯕ ꯀꯨꯇꯨꯝꯕꯀꯝꯅ ꯃꯪꯐꯥꯎꯅꯍꯜꯂꯦ ꯀꯦꯔꯂꯥꯗ ꯂꯨꯄꯥ ꯀꯣꯇꯤ 90,158 ꯆꯪꯅ ꯄꯥꯏꯈꯠꯄ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 12ꯒꯤ ꯗꯦꯕꯂꯞꯃꯦꯟꯠ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯀꯦꯟꯗ꯭ꯔꯒꯤ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯃꯁꯨꯡ ꯍꯥꯏꯋꯦꯖ ꯃꯟꯇ꯭ꯔꯤ ꯅꯤꯇꯤꯟ ꯒꯗꯀꯥꯔꯤꯅ ꯉꯁꯤ ꯁꯪꯒꯥꯒꯅꯤ ꯑꯃꯁꯨꯡ ꯖꯇ꯭ꯔꯥ ꯍꯨꯟꯒꯅꯤ ꯊꯧꯔꯝ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯊꯤꯔꯨꯕꯅꯟꯇꯄꯨꯔꯝꯒꯤ ꯀꯔꯤꯌꯥꯕꯥꯇꯣꯝ ꯁ꯭ꯄꯣꯔꯠꯁ ꯍꯕꯇ ꯄꯥꯡꯊꯣꯛꯀꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯨꯈ꯭य ꯃꯟꯇ꯭ꯔꯤ ꯄꯤꯅꯥꯔꯥꯌꯤ ꯕꯤꯖꯌꯟ ꯁꯔꯨꯛ ꯌꯥꯒꯅꯤ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯑꯥꯔꯖꯦꯟꯇꯤꯅꯥ ꯐꯤꯐꯥ ꯋꯥꯔꯜ ꯀꯞꯀꯤ ꯐꯥꯏꯅꯦꯜꯗ ꯊꯦꯡꯅꯔꯒꯅꯤ ꯐꯥꯏꯅꯦꯜ ꯊꯥ ꯑꯁꯤꯒꯤ 19ꯗ ꯁꯥꯟꯅꯒꯅꯤ ꯍꯧꯈꯤꯕ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡꯈꯥꯏ ꯆꯠꯄ ꯃꯇꯝꯗ ꯁꯥꯟꯅꯈꯤꯕ ꯑꯅꯤꯁꯨꯕ ꯁꯦꯃꯤ ꯐꯥꯏꯅꯦꯜꯗ ꯃꯃꯥꯡꯒꯤ ꯆꯦꯝꯄꯤꯌꯟ ꯐ꯭ꯔꯥꯟꯁꯅ ꯃꯣꯔꯣꯛꯀꯣ ꯄꯥꯟꯖꯜ 2-0ꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯐꯥꯏꯅꯦꯜ ꯆꯪꯈꯤꯕꯅꯤ ꯑꯍꯥꯟꯕ ꯁꯦꯃꯤ ꯐꯥꯏꯅꯦꯜꯗꯅ ꯑꯥꯔꯖꯦꯟꯇꯤꯅꯥꯅ ꯀ꯭ꯔꯣꯌꯦꯁꯤꯌꯥꯕꯨ ꯄꯥꯟꯖꯜ 3-0ꯗ ꯊꯣꯏꯈꯤ ꯀꯦꯟꯗ꯭ꯔꯒꯤ ꯒृह ꯃꯟꯇ꯭ꯔꯤ ꯑꯃꯤꯠ ꯁꯥꯍꯅ ꯀꯔꯅꯥꯇꯀꯥꯒꯤ ꯃꯨꯈ꯭य ꯃꯟꯇ꯭ꯔꯤ ꯕꯁꯥꯞ ꯔꯥꯖ ꯃꯣꯃꯥꯏ ꯑꯃꯁꯨꯡ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯃꯨꯈ꯭य ꯃꯟꯇ꯭ꯔꯤ ꯑꯦꯛꯅꯥꯊ ꯁꯤꯟꯗꯦꯒ ꯉꯔꯥꯡ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯀꯔꯅꯥꯇꯛ ꯑꯃꯁꯨꯡ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯉꯝꯈꯩꯒꯤ ꯃꯇꯥꯡꯗ ꯆꯌꯦꯠꯅꯕ ꯂꯩꯔꯤꯕ ꯑꯗꯨ ꯈꯟꯅꯈ꯭ꯔꯦ ꯃꯤꯐꯝ ꯂꯣꯏꯔꯕ ꯇꯨꯡꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯎꯃꯤꯁꯤꯡꯗ ꯁ꯭ꯔꯤ ꯁꯥꯍꯅ ꯍꯥꯏ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯐꯝ ꯑꯁꯤꯅ ꯔꯥꯖ꯭ꯌ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯉꯝꯈꯩꯒꯤ ꯋꯥꯊꯣꯛꯀꯤ ꯐꯤꯕꯝ ꯑꯁꯤ ꯀꯥꯟꯅꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯃꯥꯅ ꯍꯥꯏ ꯔꯥꯖ꯭ꯌ ꯑꯅꯤꯃꯛꯀꯤ ꯃꯨꯈ꯭य ꯃꯟꯇ꯭ꯔꯤꯅ ꯁꯪꯕꯤꯙꯥꯟꯒꯤ ꯑꯣꯏꯕ ꯆꯟꯅ ꯄꯊꯥꯞꯇ ꯉꯝꯈꯩꯒꯤ ꯌꯦꯠꯅꯔꯤꯕ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯌꯥꯅꯋꯥꯔꯣꯜ ꯁꯍꯤ ꯇꯧꯅꯈꯤ ꯁ꯭ꯔꯤ ꯁꯥꯍꯅ ꯍꯥꯏ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯥꯖ꯭ꯌ ꯑꯅꯤꯃꯛꯀꯤ ꯃꯟꯇ꯭ꯔꯤꯁꯤꯡ ꯌꯥꯎꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯔꯒꯅꯤ ꯚꯥꯔꯠ ꯑꯃꯁꯨꯡ ꯀꯥꯖꯥꯈꯁꯇꯥꯟꯒꯤ 3ꯁꯨꯕ ꯖꯣꯏꯟꯠ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯅꯤꯡ ꯑꯦꯛꯁꯔꯁꯥꯏꯖ ꯀꯥꯖꯤꯟ 22 ꯉꯁꯤꯗꯒꯤ ꯃꯦꯘꯥꯂꯌꯒꯤ ꯎꯝꯔꯣꯏꯗ ꯍꯧꯔꯒꯅꯤ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 19 ꯐꯥꯎꯕ ꯆꯠꯊꯒꯅꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯀꯥꯎꯟꯇꯔ ꯇꯦꯔꯣꯔꯤꯁ ꯑꯣꯄꯔꯦꯁꯟꯗ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯍꯟꯕꯒ ꯂꯣꯏꯅꯅ ꯇꯦꯔꯣꯔꯤꯖꯝ ꯂꯥꯛꯁꯤꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤꯗ ꯀꯥꯖꯥꯈꯁꯇꯥꯟ ꯂꯥꯟꯃꯤꯒꯤ ꯇ꯭ꯔꯨꯞꯁꯤꯡ ꯚꯥꯔꯠ ꯂꯥꯟꯃꯤꯒꯤ ꯔꯤꯖꯅꯦꯜ ꯀꯃꯥꯟꯗꯁꯤꯡ ꯁꯔꯨꯛ ꯌꯥꯒꯅꯤ ꯚꯥꯔꯠꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯄꯔꯃꯤꯅꯦꯟꯠ ꯃꯦꯝꯕꯔ ꯑꯣꯏꯕꯗ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ UAEꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯔꯤ ꯚꯥꯔꯠꯅ ꯊꯥ ꯑꯁꯤꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯤ ꯑꯣꯏꯔꯛꯄꯒ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯗ ꯌꯥꯎꯔꯤꯕ ꯂꯩꯕꯥꯛ ꯃꯦꯝꯕꯔꯁꯤꯡꯅ ꯑꯐꯕ ꯃꯔꯤ ꯁꯥꯒꯠꯄ ꯉꯝꯂꯦ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯃꯨꯈ꯭य ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯉꯁꯤ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯁ꯭ꯀꯤꯝ ꯀꯌꯥ ꯍꯧꯗꯣꯛꯈ꯭ꯔꯦ ꯃꯨꯈ꯭य ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯏꯔꯤ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯌꯥꯎꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯑꯥꯏꯟ ꯀꯥꯏꯅ ꯂꯝ ꯈꯣꯞꯆꯤꯟꯕꯁꯤꯡ ꯇꯛꯊꯣꯛꯄ ꯍꯧꯔꯦ ꯕꯤꯍꯥꯔꯒꯤ ꯁꯥꯗꯟ ꯖꯤꯂꯥꯗ ꯍꯨ ꯆꯦꯟꯕ ꯌꯨ ꯊꯛꯂꯨꯕꯗꯒꯤ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 34 ꯁꯨꯈ꯭ꯔꯦ ꯑꯃꯁꯨꯡ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯑꯥꯔꯖꯦꯟꯇꯤꯅꯥ ꯐꯤꯐꯥ ꯋꯥꯔꯜ ꯀꯞꯀꯤ ꯐꯥꯏꯅꯦꯜꯗ ꯊꯦꯡꯅꯔꯒꯅꯤ ꯐꯥꯏꯅꯦꯜ ꯊꯥ ꯑꯁꯤꯒꯤ 19ꯗ ꯁꯥꯟꯅꯔꯒꯅꯤ ꯄꯥꯎ ꯂꯣꯏꯖꯔꯦ